Assalamualaikum warahmatullahi wabarakatuh. Ngasi puduna lagliba topik Hazrat Muhammad sallallahu alaihi wasallam Quran da, Bible da, Persian, Buddhist amasung Hindu gi Shastra sing da hariba larik sing asida Allah gi Rasul aroiba pabuba Muhammad sallallahu alaihi wasallam gi pesingui हाइबदी प्रोफेसी हाइबदी तुंगा महक थोरकनी हाइना ताकथोपिरंबा मदुग मरी लेना ngasi टॉपिक असि पुजरकपनी हाइरिबा टॉपिक असिदा मागी मपुंग ओइबा वफमदु थमद्रिङै ममांगदा चौराकपा वफम वहै खरदंग हाइबदी मरु ओइना वर्ल्ड गी चौराकपा फिबम अमा Hazrat Muhammad sallallahu alaihi wasallam mamang da leramba adu miyam khangminasi Christian Irani gi manga suba satabdi loisalamdai amasung taruk subage horakpada world gi jati punamak achum aran khaktana tauhaidaban yengdana achop arem naidaba apam matat khusi tawduna maning makha tamna palammi community amata afa fatabagi niti ngakna satpa thoina lairamde laibak amata achumba amasung afabana khutlingduna panba yoromde kangrup amata ishwar gi wa takthokpa singna takthokpikhiba asengba achumba pautak paumen chapchana ilamde khunai gi luchingba singna maranai tanbas afa sajaningbatana ngairammi Laibaki wayen thaudagi khurji paibasing dharma leba mapubu kiba leiramde loisangi makok thongbasing amotpa achoppa arikpa chiron kharon hainebata ngairammi amasung angam athaubasing mirembagi thamba nupi lanaba kalak mihauba मिचंग मिखाई नाइबा राजनी ध्रोन तौबा मखे लांग बहराउबा मयाई काबा मही थकपा खन चैनबा पाम्बा यैना सुनबा हैनबा मिहात निपुंदा हलियंगदबा अमसुंग अरोन अथुप हैनबना मसरुक ओइरम्मी अवोइबा अचुंबा अफाबा थबक तौबा मी कम्युनिटी खुदिंगदा यामना तांग थोकलम्मी मैरा चमदुना कोइना थीबदा फंगलमदे धर्म लेबा मपुबु कीबा मी कना अमत लेरमदे लमचत कामबा अमसुंग मिचंग मिखाई हैनबना कौम कम्युनिटी की सरदार ओइरम्मी हाइबा खुनाय अदुगी सरदार ओइरम्मी लौथुप लौकोई खंगबना इज्जत फंगनरम्मी इकाई खुमनरम्मी निपा ओइबगी लिचत कामलम्मी नुपीना सती ngaknga लेरमदे अमसुंग इकाइदबगी नुंसित माइकई खुदिंगमक्ता सिनबा थुंगना सिलम्मी ओक्तबा अमसुंग फत्तबगी ngamkai simana लेरमदे अदुगा अचुम अरान हकना हक मसक खंगलमदे यू अमसुंग ज्वार पदोन लोमना चखटलम्मी पंदोन लोमना चखटलम्मी लम थुमना थाजबो ओइरम्मी निपाना मिनाई ओजुना मबुक लंगलम्मी नुपीना मसक योंदुना चाक फी तालम्मी संथोइबु लैबा योनबगी ममल मथुमगुम लौनरम्मी अमसुंग पीनरम्मी सेंगदबा माल चा थकलम्मी अमसुंग लाइरबा अनंगबसिंगी चंगजफम हाइजफम लेरमदे मलेम अपुंबा नोक खेबा हराउ तयाम्बा अमसुंग इंद्रिगी फिनुंगी नुंगाइनबा तानबदा अयिंगबा अमसुंग पोथाबा खंगलमदे मियोइबा
खुनाई यामना अरुब फिगम लेरमी अमसुंग अचुम अरान मसक खंगहंदुना ngakpinaba mi amata manam phanglamde पृथ्वी की लेबाक अयामदा मूर्ति इरातलमी इजिप्ट ग्रीक अमसुंग इंडियादा मूर्ति इरापद नतना नेचर अमसुंग अत्या मकोइद थोकपा ग्रहसिंग अमसुंग थवान मचाकसिंगबु लाइनि खंदुना खुरुम लमने सगै खुदिंगी सिंगलुप खुदिंगी खुंगंग खुदिंगी जिला खुदिंगी टाउन खुदिंगी अमसुंग शहर खुदिंगी तोंगान खुदना साब लाइ कयामु लेरमी सगै की लाई लैकाई की लाई हाइना जिन सिंगबु हाइबरी इंग्लिश तो जिनी हारे अरबिक तो जिन हारे जिन हाजे कोई इस्लाम की धर्म की मतुंगिना अल्लाह ना मियोइबगुमना मनिंग तंबा अमा अखोगी मिट की वांगमदा अखोगी फिजिक अखोगी डायमेंशन की वांगमदा लेबा जीवा मनी मखोई सिंगी फत्तबदुना शैतान हाइना खंगनै जिन सिंगी मनुंग देगिन शैतान थोलकलिबसे हाइबसे शैतान मियोइबदा तोंगा मका मियोइबगा शैतान मरुक ओइनबा अदुना जिन सिंगबु प्रभु ईश्वर की जगत नाक सेंबदा मसरुक यामिन्ननबा नत्रगा तिन्नबा एसोसिएट्स हाइदि असेंबमकी खंदुना पूजा तौनरमी मरुक जिनगा ईश्वरगा खाइदोक ngamlamde खुदमन हारबदा ngasi अखोगी मूर्तिला इरापसिंग खरना मीसिंगदा लाई तोंछलगा अखोगी लाइसोन खरा थीथरकपा अदग मारोन फाइरकपा अदग ngaurakpa adagi abadugi ecstasy-da फाथबा ngamdaba mi masana masabu amsu minasu phaba ngamdaba aduba lai tongnare mana ngang layonni sayonni lai maronni ngang sin mayamna tanaba toigumsung madutate jin dun tongaga mabidubu manghanbani aduna madu jin adubu jin gi concept itaba kangbuduna jin dubu lai ni haina khurumi माइबा माइबी फाव है खनरमे येंबदा फजबा पुनिंग सुमनिंगाई ओइबा थोइदोकना मगुन चेनबा मतिक मयाई चेनबा अमदी मियोबगी काननिंगाई ओइबा पोट खुदिमक लाइन हाइन खनरमे खंगमंगमदबा नत्रगा वखल लाक्सिनबा ngamdaba पोट सिंगसु लाइन हाइबगी मोट कन्ना चतनरमे मखोइना पंगना थाजबगी पंखै अरेप लेरमदे मखोइना चिना थाजै मदुदी लायाम इरातपा सोइदना मुटी फंगबा ngamgani मुटी फंगबा ngamgani मखोगी मुटी इरातपगी फिरम असिगी मतंगदा मौलाना अबुल हसन नदवी सैयद महाकी सैयदना मतौ सुमना महाना पल्ली माइकलरिक इस्लाम एंड द वर्ल्ड इंग्लिश ट्रांसलेशन बाय मोहम्मद असफ किदवी लाहौर दिका कमाइना हाइगे कंदा इन द 6th century CE idolatry had reached its lowest ebb in India. The Vedas give the number of Hindu gods as 33. During this period, as many as 33 million gods were worshipped among the Hindus. Almost everything that possessed any attractiveness or utility had been vested with divine attributes. Stones and minerals, trees and plants, rivers and mountains, animals and even organs of procreation were adored as gods. Highness Manpalli masi lamai tartar subada degini haduna bo hajik nupagi akhoi nupagi phambi natraga nupagi akhoi private parts akhoi lingam akhoi penis haitare asibo akhoi lainen khurummi amuba akhoi shivalinga na akhoi na shivagi mati shivagi ling aina moina hajik khurummi si nupigi na yoni hai nupigi अदुगी प्राइवेट पार्ट नुपी मसा पोफम अदुना प्राइवेट पार्ट अखोई नुपागी हक्तिन फम प्राइवेट पार्ट अदुनसु लाइनेन खुरममी अदुना असुकुंबा याम लई अखोई मखोइने अखोई पोट नखोई अट्रैक्टिव ओइबा पोट अदुगी मखोइ कानबा पोट अदु लाइनेन खुरममे अपंग थाज लुप पाइबा तारे अदि मतांग नमु हजिक मैलात पिगा मु येंगसि मैलात पसी इरानियन सिंग इरान की पर्जा मतंगी पर्जा हाइ तारे मखोइदा मसि तौनरमी मखोइदा तौहिबा असेंबा अमसुंग अमांगबा अमसुंग इकाइबा हंगोइबा अम करिंदा लेरमदे मखोइदा पृथ्वी की अतोप लेबाक ता निपा नुपी तिन्न तोनबदा दोस
lay haina khannaba natraga khangnaba maramsing Iranian singna taram na taunarami makhoi mabukningi apamba khibik ifong na khusi taurami mama mandon mache machan amasung masa masuga lanabada ikaiba hangoiba achopa karimdo leramde thangai singmamak makhoi pap amasung aranba lichat sajatta yawon aduna bapunchi lelammi Bahram Chobin kauba ningthauna machin hek pominaba luhongna yamba nakhi masi tarikh tabari volume number 3 subigi lamai 138 la thorakpani mathang amak ningthau singbu amakasu mailat mathang namaka ningthau lat pasu lei ningthau bu isori mu sinduna prithvi gi langak pa mi ni haina khannarammi aduna ningthau gi maya thang isori gi wahai makni khanduna yamni ikai khumnarammi karigumba baithak amada ningthauna hazir habadi lenglak lablabdi gadi natraga atai mafamda ningthaubu khak pamalamde Kingship was declared to be the vicereign of God and the king was placed on a divine pedestal. Religion and Politics in India by Khalik Ahmad Nizami sida yawbani page 95 tegani Iran leba ki ningthauren Khusru masana laini haina dabi torami amasung Iranian sing sum hakpu taseng bal lerem bamakni thajuduna puja tonarami amasung hakpu thagatpagi isai saisak naiba saklammi mahakna ahing tumlaga nunganbada hagotringai da mahakpu hogdokpagi yaikaironsu saklammi ningthaugi mamangda prajana sangtrong sangna tuthaduna khurumnarammi India da ngasi Hindu singna dhan bhot tawbagi matause Iranian singi customs ni amasung Iran dagi matau tamlakhibani masi hajuki haribal lyric sidagini magi na lamai 94 haita chamana black sidagini ningthau haiba punmak afafata karimta khaktana prajana ilammi ningthauna aranba tawbada prajana wa ngangba ngamlamde ningthauna apama khibik praja singi mathak khusi tawrami amasung prajana su ningthaugi maning thungnaba ningthaugi mayathang punamak figau saduna yarammi ningthaugi maming matha panduna wa ngang sakpa prajana yamni ikai hangoinarami aduga ningthaugi maramda ninda tawba wa khak ngangnamde Iran laibaki sasangi khurji ningthaugi salaitana paigadabani haiba adhikar ngaktuna lak tharammi madu kana amatan thugaiba ngamlamde natraga thugaina basu tawramde ningthau siraga mohut sinangai miyoi suba haibade air waris lehaudraga na khagi mapung phadriba pakhang phadriba amana phamban karammi nipa mahut sinbinangai laitra bhaubada nupina ningthaugi khubam silammi Khusru Parvez ki macha nupi ani maming puran dukhat amasung arjuman dukhat Kaubina mapa laitraba matungda mathang Iran gi ningthau oiki History of Persia by Malcolm volume number 1 page number 54 agini masi matungda mkhoi hojik Judaism dharma matang amu nainasi tentakpa Judaism aikoina Yahudi haina arpita kawi Yahudi jati thaiyandagi hauna lakhiba ishor gi wa takthokpa mising habdi prophet singa sanam minam phangnarakpa kanglup singni tasenamang Judaism haibu haisi dharma gi wadi nate Juda
हाइबु अखोई जुदा मखोई प्रॉफेट जैकब अल्लाहगी नबी याकूब अलैहिस्सलाम मसनप ट्राइन थोगी ममिंग दगे लौथोरागा माइक सगई ओइना सगई अदुगी ममिंग नि सगई अमगी ममिंग नि अदुबो हजिक्ति मसु धर्म गी मिंग ओइन कोन लौनरकपनि अदु हारिबा जाति असिदा हारिबा कांगलुप असिदा अल्लाह ना नबी क्या थाखी तोइगुमसुंग मखोई अचुंबा धर्म नीति नुंगाई नीति तुंगोइनदुना मालेमगी नुंगाई याफबा अमसुंग अपान अरंग थीबदा ममाई उनसिनखिरम्मी अमसुंग लैबाक अयामबदा चाइथोक्तुना कमाई तौगदबगी लेरम्मी मखोइना धर्मदा मबुकनिंग याउदबना अतोप जाति सिंबु अचुंबदा लमजिंग ngamlamde thangai sengna makhoi achumba lambidagi phairing nakrabani makhoi Allah gi paukholoi sing prophet singi mahut sinba kangbu singni warisni amasung salai achaubani haina yamna pongthok chokthok lamme lan thumgi thoidokna mihorami amasung senthoi lauduna sen puthokpana makhoi gi masin oirammi awa anangba matamda mingonda nonjaba amasung changjabagi ikaibang leramde nunga yai pharakpa matamda yamna chauthok nganthokpa amasung nungsi haitaba lijat sajat chatpa nungsi haitaba lijat sajat chatpa makhoi gi hauna sani hajikna khoi jiu sing haini khangnare sambada jiu singi chanabi amasung makhoi larik singda makhoi purohit singna maning makha tauna khushi tawrammi makhoi na chaliba aduda makhoi dharma gi pandit habdi rabbi amasung farsi singna semjin sajanba kya ama tawke haibasi matang dai panjage Muhammad by Al-Haz Qasim Ali Zaraza Boyni Iba page number 248. The Jewish priest had supreme authority. They controlled religions and the religious books, introducing changes and additions to suit their own ends. These were the religions that had not been very long in the world, but had already come to such a phase as to come absolutely the appanage of the clergy. And they remain to this day religions of the clergy, not the religion of God. Jews gi dharma satte makhoi dharma thadokpa namthak tawbani haiba Bible nasu adumak tasengna panbiri sanna mapuk masak khange amasung gadha su mapu safam sajik thafam masak khange tawgi musung Israel di khangde na book of Isaiah da chapter number 1 verse number 3 de palle Jew sing amasung Christian singa tinnaba yaramde makhoi masen yamna kalak yeng thinarammi Jew sing na hai Christian sing achumba karindu jatte aduga Christian sing na so hai Jew sing achumba karindu so jatte adubo makhoi animak sastra phangba ngaktani adumanamak makhoi khangdaba ngang sa ibani tawgi musung makhoina khinariba maram adu hayeng sibadagi amu hanna hingadori nimitta Allah na wayem chatau tobigani masigi matang sura Quran gi sura ani suba suratul baqara ayat 113 dai panbiri Christianity matang da mu yengsi Hazrat Isa alayhi salam Jesus Christ haitare mahakna dunia da maliam jida laitra madungda mahaki laihoba Israel gi masa sebok sing amasung makhoi jila sing matung inba sing haitare mabung makhoi matung inba sing na mabungo gi mayathang thugai duna Jew Yahudi amasung Yahudi jat nataba singda Christianity gi dharma se question sandokre Jesus Christ
ki yathangdi asini. Matthew chapter number 15 verse number 24 da Israel gi imung gi yausing da thaba natana ai kana su tharakte natana ai bu tharakte amak sum hai Jesus Christ na Matthew chapter number 1 verse number 5 among sister sebok ta ni thoi asisu jisuna yathang piduna sinaraga tharakle madudi yahudi nataba atoba jat singi lambi da chaluganu amasung samarian singi karigumba saharda changluganu tawgi musung Israel gi imung mangraba yaw sing tan chatlu amaka sumna hai Bible da Matthew chapter number 19 verse number 28 ta aina nakhoida thangai makseng hairibani anauba tabang pan migi masani pa aduna mahaki matik mangalgi phamban da phamba matamda Israel gi khulai tarne salai tarne thoibu wayen tawduna aigi itung inba nakhoisu phamban tarne thoi phamgani Jesus Christ ki khayan tambiramba asengba pautak sing amasung achumba araiba yatsinadaba niti sing adu makhugi mapagi chatnabi singi mapugi chatnabi singa pura yansinaduna chayan khayan oikre makhoigi Greek adagi Orphism Mithraism mythology Greek mythology Roman gi idolatry layam natpasing Roman gi layam natpagi maong Egyptian gi Neoplatonism Trinity amasung monasticism haidi lamboi ba khoi gi yumbana damna khoi ko chal leiba monastery hai sanasya gi punsi masak adu masak sing du laushunduna khechuri oina Christianity asi inau ba maongda semdok sadokre Christianity go ba amai puthokre haji isa salam sambiramba dharma do khongoi naraga haiba dharma do Islam neba Allah mapung gata ningba do neba Saint Paul amasung atai padri achauba singna Jesus Christ bu ishorgi masani pani thawai asengmana manja mariamda mironduna pokhibani haibasina Christian gi dharma gi maroi objaniti ohenkhre aduna Christianity singna Hazrat Jesus Christ bu latkre masing matangda amai panjarakit jaga panjage Muhammad by Al Hazisi Qasim Al Jalal Boy page number 248 yawba the Christians form of worship the mass said or sung in the Catholic churches and the services held in others they are all for the worship of Jesus Christ alone but the God of all and according to the Christian belief the Father who should be greater than the Son is comparatively speaking forgotten Christians in the high Hazrat Jesus Christ ishorgi amata ngaiba masa nipani John chapter number 3 verse number 16 dagi amasung ishorna masa nipa adubu tabang pan bu wayen naba tabang pan thabi banati tabang pan thabi banati adubu ibungogi mapan na tabang pan bu kan binabani haina manai masi John gi chapter number 3 verse number 17 da masigi haribasigi matang da Quran da Allah na sunna yathang sunna piri using the high Uzair and Ezra Allah gi masani pani Christians in the high Jesus Christ Allah gi masani pani madu makhoi gi machin da ngang bu sabani makhoi na thaina dagi moin thajaba ama prakhibadagi music matau tamduna aduk haijabani Allah gi sirap makhoi gi mathakta thungbu oirasunu makhoi kayada haina tana biyadana achumba lambidagi lana haidokraba makhoi gi purit sanyasing amasung mariangi masanipa masibu Allah gi
अल्लाहगी अल्लाह परवदिगारदगी हेदोन मपू अमनी हाइना खनख्रे मखोइबो अल्लाह अमतगी थौगन तौ हाइबा यथंग पीख्रबा मक्तदा अल्लाह नतन अतई मपू कनामत लेते अल्लाह दी मसरुक याबा मी लई हाइना मखोइना थंजिल्लिबदो पुमसेंग मदुदी पुमसेंग सेंगे मसे कुरांगे सूरा मापन सुबा यार कुंथ्रा अमसु कुंथ्रा मुथुदगनी सूरा तौबादगी सिदा यहूदी सिंगना जीव सिंगना एजरा है उजेर बो अलाई मसानिन हारिबसे अखोगी मतम अमदा रंबा यमनदा रंबा अखोगी माइनॉरिटी जीव सिंगना हाइन रंबा अरब की जीव खरगिनी लार्ज सेक्शन ऑफ द जीविस की नते मतंगदा अमुक येंगसी बुद्धिज्म मतंगदा बुद्धिज्म की अमोटप नियम नीति की अमुक तोयबा तिनसनखिबदना बुद्ध धर्म अचुंबा असेंबा अमसुंग अफबा टीचिंग तंबीबा पुनमक मसामक पुमांग मांगखिरमे बुद्ध धर्मसु मूर्ति पूजा तौबा हौखिरमी हाइबदी बुद्ध धर्म चतपा मीसिंगना मखोइना चतपा मफम कुदिमक्ता श्री बुद्धि मूर्ति पुरम्मी अमसुंग मखोइ लाइफमदा मूर्ति अदु पुथोक्तुना पूजा तौरम्मी मूर्ति पूजा तौबा हौबा असी तनतना ममांगैदगी हौना यानरक्लबा फिबमगा यानदबा अनौबा वखन कया पुथोक्तुना अचुंबा अमसुंग असेंगबनी हाइना मखोइना लुना पाना चतनरम्मी अनौबा मओंग ओंथोकपा असिगी मतंगदा श्री जवाहरलाल नेहरूना असुमना हाई The rational ethical doctrine had become overlaid with so much verbiage, so much ceremonial, canon law, so much in spite of the Buddha, metaphysical doctrine and even magic. Masi Discovery of India, page number 135 Tigini. Brahminism and Buddhism acted and reacted on each other, and in spite of their dialectical conflicts or because of them approached nearer to each other, both in the realm of philosophy and that of popular belief. The Mahayana especially approached the Brahminical system and forms. It was prepared to compromise with almost anything so long as its ethical background remained. Brahminism made of Buddha as an avatar, a god. So did Buddhism. Haribajijo, Discovery of India, page 186. But both Brahminism and Buddhism deteriorated and degrading practices grew up in India. It became difficult to distinguish the two. Haribasi, Discovery of India, page 187. Matangda mukhogi Roman samajya amasung Persia gi samajya gi matangda muk matema ai panjage. Juk aduda power chauna thak haigatna amasung laibak sandoktuna palamba हाइबमक्तबु रोमान अमसुंग इरानियन जाति अनि असितनी हाइबदु रोमान एम्पायर अमसुंग पर्शियन एम्पायर रोमान सिंगी ममानबा ओइना इरानियन सिंग मतम अदुगी वर्ल्ड थोइदोक हेंदोकना फौरम्मे रोमान सिंगी धर्मदि थाइदगी मुक्ति इराटपा अमसुंग अनौब क्रिस्टियनिटी अनिमक यानबनी Islam at the Crossroads by Muhammad Asad, page number 42, Asumni Palli. The Romans never in reality knew religions. Their traditional god were a pale imitations of Greek mythology, mere colorless ghosts silently accepted for the benefit of social conventions. In no way those gods were allowed to interfere with real life. When asked, they had to give oracles through the medium of their priest. But they were never supposed to confer moral laws upon men or to direct their actions. Masi page number 42. Hajiki Hariba Muhammad Asan Iba Islam at the Crossroads Adini. Islam at the Crossroads have gone. Iranian singi mai latpani, Iranian singi mai latpani, Makogi Niam Niti, Yam Tukus Sanangaini, Iranian sing Pokpadegi, Siva Fauba, Makogi Purohit sing Purohit sing takpagi Matung Ilami. चुमना हाइरबदा मखोई भाग्य विधाता पुरोहित सिंहना अखोगी कंट्रोल तौरम्मी अदुगा राजनीति पुरोहित सिंहना खुद संगलम्मी
Zoroastrianism suffered from equally grave abuses. It was the state religion of the Sassanid Persia. The Zoroastrian priests controlled and regulated the life of the individual from cradle to the grave and played a very vital role in politics. They controlled not only the educational system but also the judicial administrations. The priests helped the state in maintaining social distinctions. Haribasi, escorted religions and politics in India by Khalik Ahmad Nizami, page number 11 degini. Zati animang thoidok na makut masa haiba amasung mahay masing chokhat po oidami habad Roman Empire amasung Persian Empire oidami haiba bu makhoi gi licha sa haidinga letana molam me aton masagay da pok pasing state service ta thabak piramde mapu mapagi thoidok hodok minarakpa sinfam nataba thabak amata pami haina tawbi yaramde makhoi marakta sagai zat achau apisak khai bai niyam kanna chatnarami kanagumba mi amata magi kanglup ki masin hongdok hongjin tawbasu yaramde. This division of society was permanent and rigid. No one could cross over from one class to the other. It was not possible for a person born in a low family, however gifted he might be, to get employment in any of the departments of the government. No one could follow a profession except that of his ancestors, and no one could aspire for a rank higher than that in which he was born. This is someone who page number 5 tagani. Dharma litaba matau aran ba sajat amasung nupi da oktaba karbar tawbana jati animak aki amau pamba hero hore hedau ba thoram thiba amasung pukning gi apamba tawbada masuk oirami. A flood of licentiousness had swept over both Iran and Rome. Sensual enjoyment had become the chief objective in life. Both the nations seemed to be competing with each other in blind self-indulgence, luxury, and extravagance. There was an emerging profusion of the voluptuous embellishment of life and the wares of pleasures and luxury among the ruling circles of either of them. Great ingenuity was displayed in these matters. Haribasi, Islam and the World, English translation by Muhammad Asaf Qadiwai, Lahore, Pakistan, magi page number 33 degini. Atay lebak sing amasung jati singi ten amuk thamjage. Chinese, Japanese, Mongols amasung Tartar sing yamna chakhatpa maongda mutti iratlammi. Marakta Buddhism hajilaktuna seran turan jatnarammi. Chinese sing na makhoigi ningthaubu ishorgi masa nipani haina khalammi. British idols amsung khogi Europe ki lebak ayamada civilization makhoigi mikap thoklamdari makhoi yamna lekha tana lerammi. Makhoigi dharma di all time idolatry amasung new born Christianity animak ki khachurini aduga hadi tondinaba Africa gi mphom ayamba apangbagi nausum ponda tumkul hanthana tumlammi khara amana mathong maram khangdana lai makhan kayamuk lalammi. Adonis adagi Atris adagi Osirisan kaina matang namuka Arab lebak ni tentak pamuk thamjage phoi lebak khara gi phim atay lebak sing ga yamna khena atay lebak sing hen yamna phatlamde phoi harba Arab lebak sika Arabi singi thamoi laikanung da pakpa anaba jarjar henjalami sumna haijarabada makhoi yamna tukutchaba yumban palammi. Nipana nupi yamna thiba amasung nupi su apamba adagi nipa makhe chana apamba nipa makhai chana naba makhoigi kunaida yamna phajaba ariemba amasung athoiba lichat una khanarami. Santhoi chaba yu thakpa juwar sanaba amasung nupi lanaba makhoigi banam chat urami Arab singi
aduna makoi marakta khana chainaba yena sunaba hotna thinaba yamna toina thoklammi makoi yamna sathina apangba iraknarammi makoi miyoina di leirammi haibabu miyoy begi magun matik mayai achum adan wakhal khanba nolukpa mihoba asina jingba pura yaudaba kanglupne makoi gi maramda akhoi Hazrat Muhammad Hazrat Shah Wali Wallah Muhaddis Delvina asumna mahana palli Iran amasung Rome Sultanate anigi mapana makhoida chakhutpa sauthaba amasung bigyan gi khujin thorang thunglammi tawgi musung makhoi phattabada yamna hainarami makhoi masien amana amabu phajinduna amasung lut pat tawduna nanghalami nupi lanaba ain kaina nupi loba amasung senthoi chaba yamna marang kaina thanarami makhoi namaz amasung zikr ilahi ekdam pura thadoklammi amasung maduna abukning karimta changlamde masi khogi Hasdulahil Baligh ahan bazinda 21 suba pandop wagi PS number 280 degini Alhaz Qasim Ali Zorzais makhoina Zarazaboy haibka Zarazabun sumna palli magilekta the conditions of affairs in Arabia and of the Arabs before the advent of the Prophet Muhammad was calamitous. The whole land was plunged in a sea of ignorance and darkness. Justice and truth, the two fundamentals of civilized life, were unknown. Morality was at its lowest ebb. Religion was its lowest depth. The lives of the people were little better than those of beasts, and the finer qualities inherent in men were dead. Masi Muhammad Zikar Magi Larik Muhammad Hablarik Al-Haz Qasim Al-Zarazaboy page number 2728 tegini they divided themselves into clans and the clans into families and each clan and family had its own beliefs and customs and its family had its own idols in the house. In time of sickness and famine they would prostrate themselves before the idols offering up cattle, grain and the like in return for their help. Masi Zikar Al-Zarazaboy Darik Muhammad adugi page number 29 deni when not fighting wine women and song represented the summit of their ambitions while gambling was their chief intellectual occupations this was a daily pastime and the very few who did not indulge in it were object of derisions as to drink it was a great a vice as gambling intoxicating liquors flowed like water in nearly every household and there was not a dwelling without its goodly reserve of wine jars. Zikar by Muhammad by Alhaz Al-Qasim Al-Zarazaboy Imagilarik 30 degini. Aduna world apumbagi asupa phibamda hairabda akoigi amotpa akamba chaninaba wakhan leitaba mangal phangdaba apangba khangdaba amasung haitaba matau asi Islam gi asengba dharma shastra Quran na aphongba wahida samlappa amasung aphongba wahina samlapna asumna takpiri sura hoigi kuntha sumba sura ar-rum ayat ni phuma thoida kangfal amasung samudrada mina Allahbu pungkau thoklammi amasung papta iraknarammi ana sumna lana palle ana ngasi matang asida Lusanjare Hazrat Muhammad sallallahu alaihi wasallam gi Bible da Quran Bible da Persian da Buddhist amasung Hindu gi shastra sing da dharma gi lari khudima gi shastra sing da mahapu lakani mahapu thorakani haibagi peshingui prophecy piramba adi matang da lakada adi matang da naina jodori basi gi han boina adi mamang da adi wahodo oina ina world gi film adi matang da matek amana jik nina jagre mathangi da akhuna naindikani Hazrat Muhammad Mustafa Muhammad sallallahu alaihi wasallam haitare mahaki lenglakpai matangda madugi wafam sing adu mamang mathanggi numita amu akoi miyeng taminarse ngasigdi matang asi lusunjarage